National People's Party NPP da nongno yawarpa intending candidates singbu og pagituram ama ngasi pasoy da laiba HBS company ki campus ta pangtukre. Amadi India da hauze ki oina coronavirus ki booster dose ka pagi mathau tadri haina All India Institute of Medical Sciences AIIMS New Delhi ki director Randip Guleria na phongdokre. Miyamna government ne piba COVID-19 gi SOP sing ningthi na ngak na chatuna chathokpa matamda mask opiba sanitizers zinaba khutsa seng na toina hambiba amasung foot taru ki distance ngang na chatpa haiba chana kanglon sing asitung induna COVID-19 dagi ngak thok minasi lunana chahi tara ni pan gi mathakta leiba miyoi singna COVID-19 vaccine soidina kapthok piyo Poni TV gi nungthil gi pau mityeng tabiri ba singbu taram nokchari hauzik pau sandok na pizari National People's Party NPP da nongno yawarpa intending candidate singbu og pagithoram ama ngasi patsoy da laiba HBS company gi campus ta pangthokre Konthawjam SC dagi Konthawjam Sarat Singh Wabagay SC dagi Mayengbam Ranjit Singh Hianglam SC dagi Maibam Dhanavir Singh amadi Saitu SC dagi R Laubumbu og pagithoram aduda NPP gi National President su oiriba Meghalaya gi Chief Minister Conrad K Sangma su saruk yakhe Mahangna haiki Manipur NPP gi President amadi Working President galodina Election Committee ama semna mifam ama pangthokduna ware laure Singmana haiki committee asina constituency pumnama ki candidate sing khangat pa amasung election gi thabak thoram sing gi in charge oigani NPP asi yelhomi singbu kannaba hotnariba party amani hayaduna sangmana Armed Forces Special Powers Act afaspa si re-examine tawduna law and order su maintain tawba yamna darkar oi haiki स्टेट इलेक्शन कमेटी को बनाने के लिए एक डिसीजन लिया है ये स्टेट इलेक्शन कमेटी कुछ 2-3 दिन के बीच में इसे मैं सेंट्रल हमारे ऑफिस से फाइनल करके नोटिफाई करूंगा और ये इलेक्शन कमेटी का सबसे बड़ा रिस्पॉन्सिबिलिटी यही होगा इलेक्शन के एप्लीकेशंस को देना और अलग अलग कॉन्स्टिट्यूंसीज में कैंडिडेचर फाइनल करना इसके अलावा ये इलेक्शन कमेटी इलेक्शन के बाकी अलग प्रोग्रामों को भी और अलग इश्यूज को भी ये इलेक्शन कमेटी एक सेंट्रल बॉडी जैसे एक मेन बॉडी जैसे काम करके इस काम को पूरा करेगी India da hauze ki oina coronavirus ki booster dose ka pagi mathau tadri haina All India Institute of Medical Sciences AIIMS New Delhi gi director Randip Guleria na phongdokre yamna sandukan ba laina laichut asi ngak thokna ba India da hauzik pak sanna tathariba vaccination drive asi thagat aduna India na yamna kan hotna duna vaccine puthokpa ngambaga loinana Hauzikti atopa laibak singda mangjil thana vaccine export tawba ngamba laibak ama oire haina su Guleria na phongdokhe Hauzikti laibak asida COVID-19 gi case masing hengalaktre haina Guleria na lairik phongbagi thoram amada phongdokhe maram asina India da hauzik booster dose ka pagi mathau tadri haina mahangna makhatakhe Ngarang Juribam district asigi yamna chauthok saba ama oina Manipur gi Chief Minister N Biren Singh MP Lesem Masana Zauba Yauna Minister Singh Amadi Chief Secretary na Juribam da Go to Village 2.0 gi thoram amaga mari lenana Nongsaba Thong Western Gate miyam da sinakiba amadi Tipai Mukke Belly Suspension Bridge hangdokiba kayabu ikai khumna bu utkre Manipur Food Industries Corporation Limited ki Vice Chairman K. Sarat Kumar Singh na haike Manipur gi Chief Minister Masamak laktuna Manipur gi miyam amadi Juribam gi praja miyam na matam kuine dagi ngaijarakpa Nongsaba Thong Western Gate asi ngarang miyam da kuchin na bire Go to Village ki ani super round gi saruk ama oina Jury College ki compound da pangthokhiba Go to Village asida saruk yakiba Head of Department Singh amadi tongan ma department ki official Singh Thabirak tuna Jury Bamgi award pa kaya men khat piram bagi tamak tathagat pa phongdok chari hairi Tanrun laksaba Jury Bamgi Western Gate anu khangna ba aduga nongchuk sana thong anu khangna ba pai nongsaba
गेट ngarang sangga bilaba adu natana go to village gi ani sur round gi saruk amoina jiri college gi compound da pangthok puwa go to village du saruk ya biduna jiri bang gi leite laira awana mayam gi longcha da mayam du akoi department gi luching ba kaya akoi head of department jing aduga to department ki district ki level la level na taba department ki luching basing thabe tuna leader sing thabe tuna official sing thabe tuna jiri bam da wali bo kaya do men khapiram ba gi damakta jiri bam praja sing mai gi digi hanana thagachari ngasi sahitya thopanglup sathau lupna senduna Imphal Literature Festival Imphal gi Manipur Press Club ta pangthokre ngasi gi thoram aduda DM University gi Vice Chancellor Professor Ras Mohan Maharashtra dagi Marathi Kabi Praful Siledar amasung Festival Committee Chairman Sarachan Tiamna Daista Fangke RK Bubasana Sahitya Academy Award su thoram aduda saruk yakhe Hauzik paugi meraktan natin ma-break amalong minasi. Tapta Institute of Fusion Music Taipum gi makada tapta gi sai khakta da yumpham hoiba The Voice of Taipum hana mingthon ba Singing Talent Hunt 4.0 lakliba December gi tang kungamari sogli singani ga kungamathoi irai numit gi pangthokpa haujaragani Episode 9 Sathagadoriba Fusion Music Competition asigi winner amadi first second runner up singda pigadaba khudung chava singdi Free day say semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for organized by Tapta Ven Music and Tapta Fan Club Breke matung na taram nokchari miyam na Pony TV gi pau amasung program MCTV GTPL gi channel number 988 ta phangbigani pau makata na pijari Manipur University Students Union musuna senduna ngasi Manipur University MU gi Centenary Hall da state level open Manipuri patriotic solo song competition ama pangthokre Sacrifice and Survive Together haiba hiram da pangthoki ba isai changdam na bagi thoram aduda punna contestant ni furom na saruk yakhe musu gi general secretary kanguzam Naresh Kumar na haiki lamdam asigi miyoi sing mikha ponba pamlakte thoram asi maithiga ni khanglabasu yekna bagi mahutta iram dambu khak sinakidaba amadi leiba kitamak thawai na pontha pikhraba kanglaipak asigi mapari mamum singi maphamda kachaba khudolni ngasigi miro asena mitok ki mateng yaudrabadi hingmak ngamlaroi dabagum migi makha ponna hinglakpa asida adungai lamdam asigi mapari kayana lamdam asigi damak lauramba thaudang adubu ningsingduna makogi maphamda khudol tamjaba isagi sai hekni haina mahakna makha takhi State event Pan Manipur Patriotic Solo Song Competition lasi Hogi Manipur sida Mamaleba Maramdam Yam Nusizaba ni Mayam Kaklay Hajaba Tare Madi Maleba Iramdam Nushibagi the Makta Tongan ba Iram Kaya Amakata Magi Oba contribution Pina Kanda Maleba Manipur Yamdam Masibu Marom Atopada Pantang Davida Yamna Marom Dom Hingzabaya Bagi Dum Bayamna Mipantang Dava Lamdama Kawanaba Mam Honoriba Mam Madi Maleba Yamda Manipur Sigi the Makta Hawana Potapi Kava Adugum Nova Nipum Kudimaga Duda Kuna Musuna Tatok Sarakanda Sacrifice and Survive Together Harvey Katok Minasi Amadi Puna Hinginasi Habo Kalon Duda Kuna Sim Musuna Still event Opal Solo Patriotic Song Competition Pangtok Sagani Travel singi interest ngak na basem gadaba law haibasi constitution gi makhada chatnaba yaba oigadaba ni haina veteran politician o zoina fongdokre Imphal da laiba mahaka yumna pangthokpa paugi mipham amada ngarang o zoina haiki Manipur Hill Areas and Autonomous District Council haiba bill asi yamna sensitive oiba maramna mot thamba luragasu tungi mirol gi yenglaga observation pihoba chungani khale mahakna haiki Autonomous District Council Bill asi unconstitutional oi bill asi official document ama oiba yaroi bill asi defective oi India gi president gi order amagi makhada
Hill Areas Committee na bill ama semlaga draft tawraga puthokpa ngamde haibasi mayek sengna palli adubu government asina bill asi pass tawba yadaba bill ni haina fong na haiba leite masi khangdabagida natraga lotse libera mayek sengna khangba ngamde assembly da pass tawba yaroidaba kanglup singi marakta singchep thagadaba bill asi chana hangadaba ni haina pukhalakpagi mahutta Constitution na yagadaba tribal singi interest kannaba bill ama oina khanabana fagani haina ozoina makata na fungdoki. The Hill Area Committee Manipuri Legislative Assembly asi Constitution ge Article 371C mayam da piri base da adam yang bira khangani Article 371C gi makada Barot ki President na thokpa order amana Hill Area Committee madugi Hill Area Committee Order 1972 haire wait 10 presidential order akoigi asigi para 6 4 2 and 3 gi makada order asigi settle matters inga mari ne na wafin kanane aduna resolution lobang ambagi sakti lai aduna tana Hill Area Committee na bill lama semaga draft tawduna puthopagi sakti amata leite. Chief Minister gi Health for All gi manung channa khundrakpam SG BJP gi intending candidate Dr. Khetramayung Kalasing na yum na chatuna ahal oireba miyoi singi blood pressure sugar amadi pressure checkup tawkre Anaba singi health checkup tawbada Pukrambam Santa Sairam Asapati Devi amadi Abuzam Ibithoi Devi na mateng pangke Lamboy khu kaibi khulen amadi Taret khulgi miyo yankairom health checkup tawki amadi Darkar laiba hidak na chingba su lem na peke Phamung dagi hendoktraba anaba sing yengsin biba amadi Makhoigi hakchang fana thamba haibasi logdraba yadraba ithongni hayaduna mipum khudimang na CMS tigi haksel gi tengbang natraga Prime Minister gi Ayushman Bharat ki haksel card sing sabiyu amadi mipum khudimang na COVID-19 nagi ngakthokpa ngamnaba vaccine su kapthokpiyu haina Dr. Kalana Fungdokhe miyoi kayagi punsi kanba ngamnabagi damakta Chief Minister na hogdokhiba scheme sing asigi kanaba miyamna lobinabasu haike Anabagi mari mata singna harauba fungdok pagaloina Dr. Kalabu thagatpa fungdokhe Indo-Myanmar border town Moreda dengue positive oibagi chang nong makangdana tapna hangalakle district malaria officer DMO Tengnopal district Manibusan Yaikom amasung assistant malaria officer Kamai Kamchungpu Rongmai Hauzik Moreda laiduna dengue laina dagi ngakthoknaba akanba cheksin thawrang leptana lokhatpa oina Sunday fawba pothadana fogging amasung larvicide spray kapthokpagi thabak leptana chathari Manipur State Passenger Union MSPU gi Vice President El Sarat na haikre haukiba chahi ani gi mamang da pension fangkraba pension gi benefit amata phangdana laiba pensioner singi backlog oina laiba lupa crore chawngarom gi sanpham asi government na athuba matamda thadok piu haina phongdokre Pisum thongda laiba pensioner sanglen da pangthokiba paugai mifam amada mahangna haiki pension gi phangpham thokpa benefit sing phangdabana maram oiraga pensioner sing kham thengna awaba mayoknare government ki oina su benefit sing asi pithoknaba honabada khudong chadaba kaya mayoknaram bayai adubu pensioner sing gi awaba asi ubiduna benefit asi athubada thokpinaba appeal tawkhi Thangmaiban Sanakaitel Road BRTF Camp Manakta Phamba People Store Kauba Dukan amadagi Narcotic Cell Imphal West ki team amana ngarang nungthil yamlaba yungang beer amadi yungau sing phagatkre Dukan adu Thangmaiban Khomdram Selungba Lekai da laiba Salam Deepak Chahi Kunipan apokpa S Santo Kauba amagini hari Thogdok aduga mari linana dukan mapu Salam Deepak Nambol lay mapokpamdagi Ronald Golmay amadi Kaithel Manbidagi ti Ganglung Ureme Kauba miyoy ahum pagatladuna Excise Department da yuga konana sinakre hari National Legal Services Authority ki direction gi matung ina Manipur State Legal Services Authority na December ki tang 13 da Lamphel Court Complex da laiba AGR Center da panduna laiba tungan ba casing dispose taw nabagidamak National Lok Adalat pangthok kadari thorom asi district pum namaki Legal Services Authority singnasu district court complex singda pangthokani hari mari lainaba miyoy singna masalsa natraga dalsa singda makogi case singidamak pau pharakadabani hari
ngasi Imphal da phongba pau chief singi maroiba pau khara yengminasi. Sangai Express Jiri da GV 2.0 pangthokre Chief Minister na nongsaba thong sangakre. Mio yangkai positive oiraga amana sikhi. Demand fangdri fau khongjang sangsin gani. Manipur da NPP gi laingak lak lagani sangma. Poknafam BJP amasung NPP gi political conference pangthokre chungsina ba government haibasi thabak tawkhong khangde yamna wai enbiren. Gunda gi thabak kaya chatharabasu NPP di aranba lambi da chatloi kornat. ADC bill lising aniga kunmathoi asi unconstitutional amasung unofficial oiba document amakhagni ojoy. General strike ka mari lainade ST demand committee. Huyen Lampau, Imphal Mayol gi yadraba traffic signal light sing lighting gi thamba oirabasu miyamna yengningdre. Ziribamda go to village 2.0 pangthokre labna bani na thausade khanbiganu laingakna Ziribambu miraide biren. ADC bill lising aniga kunmathoi chatna bayaroi ojoy. Mitei Maitai Hingli amadi hinkigani Mitei Tribe Union. Naharol gi thaudang Jiribam district su go to village 2.0 pangthokre lupa karo chamagatara ni panchang na saga da ba jiri tipai muk road ki work order thoklam da bagi chief minister na mai hokre NPP da vote pu MLA Antas Khan amasung retired IAS Ragumani BJP da yaukre people store da police na drive chathabada yamlaba yungang fare Moriba pau amuhana. National People's Party NPP da nongno yawarpa intending candidate singbu okpagi thawram ama ngasi Patsoy da laiba HBS company gi campus ta pangthokre. Amadi India da hauze ki oina coronavirus ki booster dose kapagi mathau tadri haina All India Institute of the Medical Sciences AIMS New Delhi ki director Randip Guleriana phongdokre. Pony TV ki nungthil gi pau mideng tabiri basingmum amuka hana khuramjari.